Kangla Pautangbu Miyang Tabiri Besing Taram Oxeri Ngasigi Pauche the Yumfam Oiba Maru Oiba Paukra update Tojeri Ahanbada Speaker Thoksom Satyabrata Ngarang Numidang Waram Kanamata Yaudana Masamatanda Delhi the Paisinkhre Manipur the Rajnity Ahomba Ama Lakpa Yana Lady Hairi Mamang Sahi Lisingani Kulumdogi Me Humdagi Hoduna Kuki Narco terrorist Singna Manipur gi Apunmagi Saktam Tugairaga separate administration Tanabagi Damak Akanba Lalhok Sata do not Lakliba Asi central government Amadi Manipur government not Losinaba Honaba Ngamdabadagi February Tang Tarahumdogi Numidang Waramda Manipur Legislative Assembly bu Matok Tohondana Tamlaga Manipur the President rule Chalaiduna animated suspension Tamjinduna Larakibani Nasi Power BJP gi MLA Singi Marakta Kana Amatana Punsinduna Lusingba Ama Kanduna Anoba Lengak Ama Semdana Hazikshu Lady Bane Adubu Serek Asida Nasi Numidang Waram Pung Manga Minute Kun Manga Rom Taba Matamda Manipur Legislative Assembly gi Speaker T.A. Satyabrata Matanda Delhi gi Damo Impal Thadokre Pause Asina Pongba Paugi Matung Ina Mahaki Kongchat Asida Kanagumba Amata Loina Kide Aduga Mahapu Delhi gi Lusingba Singna Koropra Haibasu Asengba Khangba Ngamdri Mamang Thagi Tarahumdoida Manipur the President rule Thamkraba Matungda Hanba Oina Tha Asigi Amada Union Home Minister Amit Shahna Share Loduna Manipur gi security gi Pibam review Taubagi Thabak Pangthokre Madugi Phal Oina Tha Asigi Nepal dagi Mahogsagum National Highway Ani Haibadi Impal Dimapur Lambi Amadi Impal Jiribam Yauna Lambi Pumnamakta Miam Chathok Chachin Tawhangadabani Haiduna Amit Shahna Pongdokibani Loinana Mahaki Wapam Asi Mari Leinaba Minister Singh Amadi Official Singna Thabak Oina Pangthoknabasu Khanghankibani Masigi Matungda Union Home Minister na Manipur gi Oina BJP MLA Singh Amata Koraktuna Wari Chanasi Hairakpa Laitri Pawasina Makata na Hai Hauzik Manipur da BJP gi MLA Singh Amata Oina Sungsinnaba Ngamdana Lairiba Chief Minister Oigani Haiduna Michang Khomnariba Kaya Amasu Lairibani Hanagi Chief Minister N Biren Amadi BJP gi President Sarda Devi na Lusingba Amamam Oibagi Lokpham Thokpa Thodang adu Lauduna Amata Oina BJP gi MLA Singh Amata Oina Punsinba Ngamdana Lairibani adubu Chairak asida Speaker Satyabrata na kana amata yaudana ngarang numidang waram Delhi da Paisinkhre asi artha yamna lai Makha tarakpada relief camp ta lairiba IDP singi milu pirang kangdri phawba yausang thabal chongba yaroi haina KCB PWG na athing thamlakli IDP singna mayumda leitana leiringai amadi makhoi milu pirang kangdringai phawba yausang thabal chongba yaroi haina aina thingkraba Manipur gi lalhoba ama oiriba Kangla Communist Party KCP PWG gi PRO Singkhei Nganbana Khuyekpi duna press ta thadoropa chirol amana hairi chero sinema khata na hai lakliba chaichat thaji gi tara manga ni panba thanil haibadi punima numitagi haugadoriba yaksang kumhaina lakpa asida KCP PWG na Kanglei miyamda yaipho paujel pijari yaksang kumhaina lakpa asida Kanglei miyamna ithak irang aki amuda tawbagi mahuta sana khonabada hena miyeng thamduna afaba changthokpa chanaroi kaya puthokminaduna afaba kunai ama sembada miyeng changminasi lisang sina lakpa yoksang kumhaina lakpa asida Kanglei cha singna Kanglei pak sida tariba awana tadaba kayabu kauthoklaga kumai irangda tawraga yoksangi thabal chongbadi yaroi hairi chirol sinma kata na hai haukiba kumjal singani kulumdogi me ahumdagi ngasi phawba miramdagi lakpa iramdam Kanglei pakpu khudum channaba honarakpada minungsi khangdana mihat thina hatkraba Kanglei cha sing amadi mayum makai maral mathum tumna mai thadok pikherba Haujikna tongan ba relief camp singda changlapam loriba internally displaced person sing na masagi mayumda leitringaida amadi makhoigi pirang kangdriba phawba yoksang kumaiga mari leinaba thabal chongba yaroi adumapu kumai asiga mari leinana Kanglei miyamna mafam kayada afaba chanaroi puthoknaba chana khonabagi thoram kaya pangthokpadadi pungning thogatkani hairi Makha tarakpada Governor Ajay Kumar Balana Chair Loduna awangba thaki security mifam ama Raj Bhavan pangthokre Union Home Minister Amit Shahna Chair Loduna New Delhi da Manipur gi matangda awangba thaki security review meeting pangthoktuna state asida tangdu leitaba puraknaba akanba wafam thamkraba matung ngarang Governor Ajay Kumar Balana Chair Loduna awangba thaki security mifam ama Raj Bhavan pangthokre pangthokliba mifam asida Chief Secretary PK Singh DGP Rajiv Singh Security Advisor Kuldeep Singh 3 Corps Commandant GOC
57 Mountain Division Lemakong IGAR South CRPF amadi BSF ki makok thongba official sing saruk yakre hairi ngarang numit yungba matung pung 12 minute kunrom tarakpa aduwaidagi haukiba mifam asida kari karamba wafam khanakibano haibagi marik chumbadi hojik phawbagi oina khangba ngamdre adubu thajaningai oiba paw amagi likhungi matung inna Union Home Minister Amit Shah na cheer loduna tha asigi amada New Delhi da famkiba awangba thaki security gi mifam aduda lakliba March Nepal dagi Manipur gi ching amasung tampaki mafam kodingmakta miyamna athingba amata ayetpa yaudana free movement oinaba wafam yauri hairi panba yabadi March Nepal dagi Manipur gi mafam kodingmakta Manipur gi miyamna chathok chasin yanaba thabok paikhatnaba Union Home Minister na yathang tauktakraba matung kuki SO singna ngapigani kuki CSO singnadi separate administration phangdriba phawba kuki taba mafam singda chatpa yaroi haibagi wafam phongdoraktuna lairibani makatarakpada March 3 da Geneva da pangthokiba human rights ki mifamda Manipur gi thokliba hingsa gi thodok sing wafam sing puthokpada taramna okre Manipur da thokliba hingsa gi thodok sing amasung paktak nana lanjeng naduna lairiba issue sing asida miyeng changnaba United High Commissioner for Human Rights Volker Turk na chaliba tha asigi humda Geneva da pangthokiba Human Rights Council gi yangkai nipal rak suba session da pukhatkiba wafam su Human Rights Alert HRA na taramna okli HRA gi Executive Director Bablu Loitongbamna phongdorakibada session aduda hojik thokliba muknaba amadi tokai tabagi phibam asida peace building amasung human rights ka yumpham oiduna issue sing asida miyeng changnaba pukhatkiba asi international level da high commission asigi khwaidigi anoba khongthangni India gi democracy amadi mari leinaba institution singi mapangal kanna lairi hainariba democracy da mipum khudimangna ikai khumnaba yokhatpiba amadi khunai asigi thak khudingda manaba purakpa mathau tai hairi amaromda human rights defenders sing amadi independent journalists singbu harassment piba maram chadana fajin punsinduna thamba asina chingba issue singdasu thabak paikhatpa mathau tai United Nations High Commissioner of Human Rights ki wakalon amadi miyeng asida Indiana authority yamna ikai khumnaba mohongda thabak tawrakani harbigi thajaba thamli hainasu chero asina makatana phongdoli makatarakpada moreda leiba security force singi ising supply tawnaba tanki gari kuki singna hijack tawkibadu phangba ngamkre Border town Moreda kuki kulai paiba singna hijack tawduna pukiba tanki gari adu tha 13 rom lotsinduna thamluraba matung ngarang security force singna thiba humbagi thabak chathabada Howland 5 dagi phangba ngamkraba DI Tata ising tanki adu phibam yamna sokna lairamba tengnaki gari adugi tanki gi mafam kayada nongmei maru kaya kapsilakpadagi hoduna lairamba tengnaki hairi water tank gari asi momang sahi lisingani kunbari da Moreda leiba Manipur State Force singda ising supply tawrambadagi ising tanker adubu thawrakiba Muslim macha anibu Moreda leiba security force singda ising fangali haiduna faraba matungda tamthina phugibani loinana water tank gari adu kuki narco terrorist singna tha 13 chupna lotsinduna thambadagi ngarang more border town gi mafam kharada security force na combing operation chathabada Howland 5 digi phangba ngamkhibani hairi pawasina makatan hai water tanki asi hijack tawduna pukibada chenaba kuki terrorist sing ngasi phawba masak khangba ngamdana leibadagi phagatuna aingi oiba cherak piba ngamdana leirakibani hairi makatarakpa pawda Union Home Minister gi yathangi mayokta leiba kuki CSO sing action lakhatpagi matam oire haina tombina phongdorakli Manipur gi Governor Ajay Kumar Bhala yauna Delhi da pangthokiba awangba thaki mifamda Union Home Minister Amit Shah na phongdokibagi wafamgi mayokta ona tainabada ITLF amadi kotu yauna kuki CSO singna phongdorakliba wafam sing adugi mayokta action lokhatpagi matam yaure haina Shiva Sena Manipur State ki President Tomina phongdorakre wafam asi ngarang Babuparada leiba Shiva Sena office da pangthokiba pawmisinga unabagi thoramda phongdokibani mahana makhata adun hai National Highway hariba lambi asi state amagi pukchak lambi ni business masa tawramba miyoi kaya ama National Highway singna chatok chasin tawba yadaba asina maram oiraga yum pubada kham thengna awaba mayoknaribani miyamgi awaba asi ubiduna centerna tha asigi Nepal dagi National Highway singda apanba yaudana chatok chasin tawhangadabani haina thamkiba wafam adugi mayokta kuki CSO singna makoina taliba separate administration gi demand adu pidriba phawba athingba thamgani haina phongdorakliba asi taraina lawfam thokte Union Home Minister ama na haiba wafam phawbada thawoidaba asidi Government of India da singnabani haibadu mayek sengli
Chingdadi lo leitabagum kuki CSO singna tawriba thong asida centerna tumina yengduna leigadoribra haibasi achobu wahang ama oiragli haukiba matam kharagi mamangdasu Manipurgi Governor Ajay Kumar Ballana sing amasung tamgi naha singna logi wangmada sijinariba kuchukulai sing pikalakadabani haina khanghallabasu wafam adu tungoinaraga kuki singna taliba demand pidri phawba khulai amata pithokloi haina phongdokiba laikhrabani kuki singna thongna leina chatarakliba thongsing asidi lamdam asida lo chalaiba ngamdabagi phibam amada leire haibada haimanba thokloi kuki singna tawningbata tawbada asum yengduna leigadoribara hainasu magna pendaba phongdorakli makha tarakpa aroiba pawda tongan police station mapanda khusulkulai kayamarum pikhanarakhre hairi Manipur ching amsung tam ani makta leiriba tongan ba police station kayada ngarang phawda khuchukulai kayamarum khuchinnakhre hairi ngarang khulai khuchinnakraba police station sing adudi Churachandpur PS Churachandpur district Thobal district ke Om Suba ARB Thobal police station SP Thobal district Imphal East district ke Hengang police station Yanggangpokpi police station Porampad police station Lamlai police station amadi Bishnupur police station singdani hairi